Welcome back, beautiful people. Ahanbada, I'm very sorry numinini hena break lobagi, but I have a reason for that. Ngasi se ekoigi Manipuri Story Collection YouTube channel asigisu admin oibiriba amadi Manipuri Story Collection Facebook page ki founder su oibiriba Arun Samurai gi birthday ni. So I thought, why not start his story on this special day? Well, wariyasi hodringagi mangwenana, I would like to wish Arun, one of the young and talented writers of Manipuri Story Collection, a very happy birthday, wishing you all the luck, success and good health. Hauzik, mayamna yamna khorangna ngaiduna laibiriba Manipuri Story Collection gi tarani thoisuba khudoloina presenting to you all Arun Samurai gi Chaitheng Dugi Chaina Call Season 2 Abema. Hauzik, wariyasi hauzarage mayam punna taminarasi. Thauba saurabna kaino nangna tawrise ha henmale kona aina kayarak sigum thabakse tawnu haidro aigi khandrasu nachan pi sigi khanbadi aidana fazabi yu ngawrabna kaidoragi nupa nangba aina nongphado khata yu thakpasida asuk yamni yingsalisi kaiginoba imanabigi birthday ni tamosu yawraga chatliba natro thawbana ai yawna smain tawradi ai yawdadi kamdogdorige nupa naha singduga naya higatana faras patrasu aigi ijatse mangbe abana te khangaba fazabina as taning de aibu nushi pami na lobire aduga sumaina thina ngangna bro lesabi be puchido ekhoidi kanthopi khre aduna hosik nungari bani thawbana nang adudi haino nangna message thadin haropodagi metric fail oidore yumde phurani na kapo labo tawdagi lokhibani ko sumbo wasa ngangna bagi matam nate tamo ite mohoina tabada fazade chango tumuro ai wa yam ngangala kanu fazabi phamungda mafiga hongdagai tumthakre somdana thanilgi kada leisnana abema nang dada hoiga tumagero khanabadi loikre he abemana hoi ma chaubi ai changningdre kadaga leisnana hey tomthin tomna abema se noge khara tumina ro ngasidi asomda thajilurano tomthina hoima abema lao dada hoiga tumrasi angang homdusu kada punna jangminakhre abema thauba amadi phajabigi machanupini ni class 5 tambada ngairi bani tomthina badi tomnaw lesnagi machanupa ani ni tomthina ahan class 9 gare aduga tomnawna atomba class 5 tammi thanilna onthokpani dako akhoi thawbasisu nihak leitana nupi siga khatnabasina nupi nena ikaibasu khangde leisnana asingba hendi henmalabane nihak leraga adugi party nihak leraga adagi party pakhang macha singa pullaga chatana nahandasu yu thaklamena mera paibi singna phadana singdokhida ngairi thanilna adubudi yaroye nauringaida aidi haibibane nupi sina leiwa haibada lei chatse haibada chalhali kanagi achaw sangsingi macha masu mayam punsile haidana kanade nongmada matai leyena makok khongkhidraba nupini leisnana hojikta lesabi phagal ibanina macha nupi ama lei haibasu kaure aisu kaya onsinade usit thawoidaba ma yawri masasida nongmadi fudekpa soiro aina thanilna hey tawrunu lekai mamangda ikai ko ai babung phange masayam sonjil handakti imasuni ingna chikna leigadaba matamsida makhoi matay manaw anina khatnabasida pothaba ngamdrabani ahinga du hokre leisna irumai thazaraga angang tuition nangnaba haiduna breakfast semli leisnana tomnaw nangdi bread kya chani tomthin nang okladro tomthinna yarni mai gidi leisnana fare phajana chatloko tomnaw abema noeni bachawna ngairabani mapanda tho noisu angang ani du thanilna tuition thin bachatre mangolda ramdhonsu khabar pari santina ngarangsu amukhatnai khangdreda tawdoise idi moigi khanbada siba ngamloidori ramdhona yareda mama ngangdana kanararoi moina moigi thokpa nangonda khanbiu haide
ꯂꯩꯁꯅꯥ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯂꯩꯁꯅꯥꯅ ꯏꯃꯥ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯨꯒꯦ? ꯁꯥꯟꯇꯤꯅ ꯏꯃꯧꯅ ꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯉꯨꯗ ꯏꯃꯥꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏ꯫ ꯔꯥꯝꯙꯣꯟꯅ ꯏꯕꯦꯝꯃ ꯉꯔꯥꯡꯒꯤ ꯉꯥ ꯃꯀꯣꯛꯇꯣ ꯂꯩꯔꯗꯤ ꯉꯥꯔꯦꯟꯈꯥ ꯉꯧꯊꯣꯛꯎꯅꯦ꯫ ꯂꯩꯁꯅꯥꯅ ꯍꯣꯏ ꯄꯥꯕꯨꯡ ꯉꯧꯊꯣꯛꯑꯒꯦ ꯑꯩꯁꯨ ꯑꯆꯥꯊꯥꯎ ꯈꯛꯇ ꯂꯩꯔꯨꯒꯦ ꯗꯨꯀꯥꯟꯗꯒꯤ ꯉꯁꯥꯏ ꯑꯉꯥꯡꯒꯤ ꯕ꯭ꯔꯦꯗ ꯈꯔ ꯇꯧꯕꯤꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯁꯥꯟꯇꯤꯅ ꯆꯠꯂꯣ ꯂꯩꯔꯨꯔꯣ꯫ ꯔꯥꯝꯙꯣꯟꯅ ꯏꯃꯧ ꯑꯍꯟꯁꯤꯅ ꯀꯌꯥꯗ ꯐꯔꯤꯕ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯇꯣꯝꯕꯒꯤ ꯃꯔꯥꯏꯕꯛꯁꯦ꯫ ꯊꯧꯕꯁꯨ ꯃꯃꯥꯏ ꯃꯤꯠ ꯇꯥꯔꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯊꯧꯕꯅ ꯄꯥꯕꯨꯡ ꯈꯕꯔ ꯅꯥꯝꯃꯗꯣ ꯑꯝꯇ ꯄꯥꯒꯦ ꯄꯤꯔꯛꯑꯣ꯫ ꯔꯥꯝꯙꯣꯟꯅ ꯈꯕꯔ ꯇꯪꯈꯥꯏ ꯑꯃ ꯄꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯈꯕꯔꯗꯨ ꯂꯧꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯂꯤ꯫ ꯁꯥꯟꯇꯤꯅ ꯅꯪꯕꯨ ꯆꯥꯒ ꯊꯛꯑꯕꯣ ꯇꯣꯝꯕ? ꯊꯧꯕꯅ ꯀꯥꯏꯗꯩ ꯆꯥꯅꯣꯗ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯒ ꯍꯧꯒꯠꯍꯧꯗ꯭ꯔꯤ꯫ ꯁꯥꯟꯇꯤꯅ ꯏꯍꯦ ꯀꯔꯤꯅꯣ ꯉꯔꯥꯡ ꯑꯃꯨꯛ ꯂꯥꯎꯅꯔꯤꯗꯨꯅ ꯑꯍꯤꯡꯗ? ꯊꯧꯕꯅ ꯁꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤꯗ ꯏꯃꯥ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯁꯥꯁꯦ꯫ ꯅꯆꯥꯅ ꯍꯤꯡꯉꯤꯁꯦ ꯄꯥꯞꯅꯦ ꯄꯥꯞ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯉꯤꯗꯨꯅꯤ ꯁꯤꯗꯩ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯔꯥꯏꯗ ꯊꯤꯔꯨꯅꯦ? ꯁꯥꯟꯇꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯐꯖꯕꯤ ꯐꯣꯟ ꯂꯥꯛꯄꯗꯒꯤ ꯃꯃꯤꯠꯇꯨ ꯈꯪꯁꯤꯡ ꯁꯤꯡꯉꯤ꯫ ꯐꯖꯕꯤꯅ ꯍꯩꯃꯥ ꯁꯤꯗꯤ ꯔꯣꯖꯦꯁꯅꯤꯅ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ꯫ ꯔꯣꯖꯦꯁꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯏꯇꯩꯃ ꯉꯔꯥꯡꯗꯤ ꯄꯥꯔꯇꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦꯅꯦꯀꯣ꯫ ꯐꯖꯕꯤꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯅꯥꯎꯇꯣꯝꯕꯤꯒꯤ ꯕꯔꯊꯗꯦ ꯃꯩ ꯇꯥꯈ꯭ꯔꯦ꯫ ꯔꯣꯖꯦꯁꯅ ꯑꯗꯣ ꯏꯇꯩꯃ ꯍꯟꯗꯛ ꯁꯟꯗꯦꯗꯤ ꯀꯣꯏꯕ ꯆꯠꯂꯨꯁꯤꯗꯅ꯫ ꯐꯖꯕꯤꯅ ꯌꯥꯏꯌꯦ ꯀꯣꯏꯁꯦ ꯀꯅꯥ ꯍꯧꯗꯣꯏꯅꯣ? ꯔꯣꯖꯦꯁꯅ ꯃꯣꯗꯦꯜ ꯉꯥꯛꯇ ꯑꯣꯏꯅ ꯍꯧꯔꯒꯦ ꯑꯦꯛꯇ꯭ꯔꯦꯁꯁꯤꯡꯗꯨ ꯌꯥꯎꯍꯜꯂꯔꯣꯏ ꯃꯣꯏꯗꯤ ꯐꯤꯜꯝꯒꯤ ꯌꯥꯝꯅ ꯆꯤꯜꯂꯦ ꯑꯗꯣ ꯇꯥꯃꯣꯁꯨ ꯌꯥꯎꯍꯟꯗꯣꯏꯔꯣ? ꯐꯖꯕꯤꯅ ꯀꯥꯏꯗꯩꯅꯣꯍꯦ ꯉꯔꯥꯡꯗꯨꯕꯨ ꯑꯍꯤꯡꯅꯦꯅ ꯄꯨꯔꯛꯄꯒꯤ ꯋꯥꯅꯤ ꯄꯥꯔꯇꯤ ꯆꯠꯄꯗ ꯍꯅꯨ ꯍꯅꯥꯒ ꯄꯨꯕ ꯌꯥꯄꯣꯠꯇꯦꯃꯤ ꯅꯪꯕꯣ꯫ ꯔꯣꯖꯦꯁ ꯅꯣꯛꯂꯒ ꯏꯇꯩꯃꯒꯤ ꯋꯥꯇꯥꯁꯤꯗꯤ ꯆꯨꯝꯕꯨꯗꯤ ꯆꯨꯝꯕ ꯏꯇꯩꯃꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯦ ꯇꯥꯃꯣꯗꯤ ꯏꯇꯩꯃꯒꯤ ꯄꯥꯕꯨꯡꯕꯨ ꯃꯥꯜꯂꯕꯅꯤ ꯏꯇꯩꯃꯁꯦ ꯐꯗꯤ ꯐꯖꯕꯅꯤꯀꯣ ꯑꯩꯈꯣꯏ ꯊꯦꯡꯅꯍꯧꯗꯕꯁꯦ ꯆꯥꯛꯏꯗ꯫ ꯐꯖꯕꯤꯅ ꯍꯥꯏꯖꯤꯜꯂꯣ ꯑꯩꯅ ꯍꯧꯖꯤꯛ ꯂꯧꯗꯕ ꯌꯥꯔꯣꯏꯅ ꯍꯥꯏꯖꯤꯜꯂꯛꯑꯗꯤ ꯔꯣꯖꯦꯁꯅ ꯏꯇꯩꯃꯅꯕꯨ ꯌꯥꯔꯗꯤ ꯅꯅꯥꯎ ꯂꯥꯏꯕꯛ ꯌꯦꯡꯖꯒꯦ꯫ ꯐꯖꯕꯤꯅ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ ꯍꯅꯨꯕꯗ ꯌꯨꯝ ꯄꯥꯜꯂꯨꯕꯁꯦ ꯌꯥꯝ ꯅꯤꯡꯉꯝꯂꯛꯈꯤꯗ꯭ꯔꯦꯗ꯫ ꯇꯟꯖꯥꯗꯨꯗ ꯊꯧꯕ ꯀꯥꯗ ꯐꯠ ꯆꯪꯉꯛꯏ꯫ ꯑꯍꯝ ꯃꯦꯝ ꯁꯥꯍꯦꯕ ꯍꯧꯒꯠꯄꯤꯔꯦꯗꯅ꯫ ꯐꯖꯕꯤ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ꯫ ꯐꯖꯕꯤꯅ ꯇꯥꯃꯣ ꯀꯣꯛꯁꯦ ꯆꯤꯛꯄꯅ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯒꯦ ꯑꯕꯦꯝꯃꯗꯤ? ꯊꯧꯕꯅ ꯆꯤꯛꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯂꯝꯆꯠ ꯁꯥꯖꯠꯇꯣ ꯑꯩꯅ ꯌꯥꯅꯤꯡꯗꯦ ꯄꯥꯝꯗꯦ ꯀꯌꯥꯔꯛ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ? ꯍꯧꯖꯤꯛꯇ ꯅꯆꯥ ꯊꯤꯔꯛꯏꯅꯤꯅꯦ ꯆꯠꯈ꯭ꯔꯦ ꯇ꯭ꯌꯨꯁꯟ ꯇꯥꯃꯣꯅ ꯊꯤꯟꯈ꯭ꯔꯦ꯫ ꯐꯖꯕꯤꯅ ꯑꯁ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯏꯁꯧ ꯑꯃꯨꯛ ꯍꯧꯕꯤꯔꯛꯑꯦ ꯑꯇꯥꯕ ꯃꯤꯅꯗꯤ ꯑꯩꯕꯨ ꯐꯠꯇꯕꯤꯁꯨ ꯇꯥꯍꯟꯕ꯫ ꯊꯧꯕꯅ ꯑꯣ ꯅꯪꯗꯤ ꯅꯣꯡꯃꯇ ꯏꯪꯅ ꯇꯞꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯀꯔꯤ ꯌꯥꯒꯦ? ꯀꯣꯏꯕꯒ ꯂꯥꯡꯕꯒ ꯃꯄꯨꯔꯣꯏꯕ ꯂꯩ ꯃꯆꯥ ꯂꯩꯁꯨ ꯈꯪꯗꯦ ꯐꯣꯟꯁꯤꯗ ꯑꯃꯨꯛꯇꯣꯏꯕ ꯖꯨꯖꯥ ꯋꯥꯔꯤꯁꯤꯅ ꯅꯣꯡꯃꯇ ꯐꯣꯟ ꯄꯥꯁꯋꯥꯔꯗ ꯍꯥꯏꯌꯣꯁꯨ ꯌꯥꯗꯦ ꯍꯥꯟꯅꯗꯤ ꯄꯥꯁꯋꯥꯔꯗꯀꯁꯦ ꯄꯨꯜꯂꯝꯕꯅꯦ ꯆꯍꯤ 2-3 ꯁꯨꯔꯛꯑꯦ ꯅꯪꯅ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯁꯦ ꯑꯩ ꯈꯪꯂꯣꯏ ꯍꯥꯏꯅꯗꯤ ꯈꯟꯒꯅꯨ꯫ ꯐꯖꯕꯤꯅ ꯃꯧ ꯑꯣꯏꯅꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯔꯤꯒꯦ ꯄꯥꯁꯋꯥꯔꯗꯁꯤꯗꯤ ꯏꯁꯥꯒꯤ ꯐꯣꯟꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅꯕ ꯁꯤꯜꯂꯤꯅꯤ ꯑꯩꯉꯣꯟꯗ ꯀꯥ ꯍꯦꯟꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦꯀꯣ ꯆꯥꯛꯀꯗꯣ ꯊꯣꯡꯗꯣꯛꯑꯣ ꯑꯩꯗꯤ ꯀꯣꯛꯁꯦ ꯌꯥꯝ ꯆꯤꯛꯑꯦ ꯉꯝꯃꯔꯣꯏ꯫ ꯐꯖꯕꯤꯗꯨ ꯕꯥꯊꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯊꯧꯕꯅ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯣꯏꯁꯦ ꯑꯩꯁꯨ ꯊꯕꯛ ꯃꯐꯝꯗ ꯆꯥꯔꯨꯔꯅꯤ ꯃꯥꯁꯨ ꯃꯥꯏꯊꯣꯛꯄ ꯑꯕꯦꯝꯃꯁꯨ ꯇꯥꯃꯣ ꯍꯣꯏꯒ ꯆꯥꯖꯔꯅꯤ꯫ ꯊꯧꯕ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ ꯃꯥꯅꯦ ꯑꯩꯅ ꯁꯣꯏꯕꯅꯤ ꯅꯧꯔꯤꯉꯩꯗ ꯃꯔꯤꯜ ꯇꯦꯡꯍꯧꯗ꯭ꯔꯦ ꯑꯉꯥꯡꯅꯦꯅ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯌꯥꯔꯨꯔꯦ ꯃꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯀꯤꯔꯛꯇ꯭ꯔꯤꯅꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯈꯪꯂꯝꯂꯗꯤ ꯅꯨꯄꯤꯒ ꯊꯤꯔꯝꯃꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯑꯕꯦꯝꯃꯒꯤ ꯈꯜꯂꯒ ꯑꯩ ꯊꯧꯅꯥ ꯂꯩꯇꯕꯗꯤ ꯌꯥꯗꯦ꯫ ꯑꯉꯥꯡꯁꯤꯡꯁꯨ ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯑꯦ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯂꯣꯏꯁꯤꯟꯅꯔꯤ꯫ ꯊꯧꯕꯅ ꯕꯥꯆꯧꯍꯣꯏꯗ ꯆꯥꯛ ꯆꯥꯎꯔꯕ ꯅꯠꯇ꯭ꯔꯣ ꯑꯕꯦꯝꯃ? ꯑꯕꯦꯝꯃꯅ ꯆꯥꯔꯦ ꯄꯄꯥ꯫ ꯊꯧꯕꯅ ꯄꯄꯥ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕꯤꯔꯒꯦ ꯗꯗꯥꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯅꯤ ꯚꯦꯟ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ꯫
ꯊꯧꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯐꯤ ꯁꯦꯠꯄꯤꯔꯤ꯫ ꯑꯕꯦꯝꯃꯅ ꯏꯃꯥ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯁꯤꯕꯣ? ꯗꯗꯥ ꯍꯣꯏꯗ ꯁꯨꯝ ꯇꯣꯏꯅ ꯆꯥꯕꯁꯦ ꯑꯩꯗꯤ ꯏꯀꯥꯏꯀꯣ꯫ ꯐꯖꯕꯤꯅ ꯃꯃꯥꯁꯦ ꯉꯁꯤꯗꯤ ꯀꯣꯛ ꯆꯤꯛꯇꯅ ꯇꯧꯕꯅꯤ꯫ ꯅꯪ ꯄꯄꯥꯅꯁꯨ ꯊꯣꯡꯉꯨ ꯌꯥꯗ꯭ꯔꯦ꯫ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯤꯀꯟ ꯊꯣꯡꯗꯣꯛꯀꯦ ꯏꯆꯥꯒꯤ꯫ ꯕꯥꯆꯧ ꯍꯣꯏꯗ ꯆꯥꯔꯁꯨ ꯑꯩꯈꯣꯏꯗ ꯆꯥꯔꯁꯨ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ? ꯑꯕꯦꯝꯃꯅ ꯃꯥꯟꯅꯗꯦ ꯀꯩꯁꯨ꯫ ꯑꯗꯨꯒꯅꯦ ꯃꯃꯥꯒ ꯄꯄꯥꯒ ꯇꯣꯏꯅ ꯈꯠꯅꯕꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯗꯦꯀꯣ꯫ ꯅꯣꯏ ꯈꯟꯅꯒꯅꯨ꯫ ꯐꯖꯕꯤꯅ ꯅꯣꯏ ꯄꯄꯥꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯤ꯫ ꯃꯃꯥꯗ ꯑꯗꯨꯝ ꯆꯩꯔꯤꯗꯨꯅꯤ꯫ ꯄꯄꯥꯗ ꯑꯣꯏꯅ ꯆꯩꯌꯨ꯫ ꯊꯧꯕꯅ ꯃꯆꯥꯅꯨꯄꯤꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯂꯥꯎ ꯊꯣꯛꯑꯁꯤ꯫ ꯐꯖꯕꯤꯅ ꯕꯥꯏ ꯕꯥꯏ ꯃꯥꯏ ꯁ꯭ꯋꯤꯠ ꯍꯥꯔꯠ꯫ ꯊꯧꯕꯒ ꯃꯆꯥꯅꯨꯄꯤꯒ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯐꯖꯕꯤꯅ ꯆꯥꯛꯀꯁꯦ ꯊꯣꯡꯄꯣꯟꯇꯦꯕ꯫ ꯀꯥꯟꯅꯗꯦ KFC ꯑꯣꯔꯗꯔ ꯇꯧꯈꯤꯒꯦ ꯑꯗꯨꯒ ꯆꯥꯊꯣꯛꯀꯦ꯫ ꯁꯣꯝꯗꯅ ꯂꯩꯁꯅꯥ ꯃꯆꯥꯁꯤꯡꯗꯨ ꯚꯦꯟꯗ ꯄꯨꯂꯞ ꯆꯠꯍꯟꯈ꯭ꯔꯦ꯫ ꯊꯥꯅꯤꯜꯁꯨ ꯊꯧꯕꯁꯨ ꯑꯣꯐꯤꯁꯇ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯃꯈꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯝꯃꯒ ꯃꯊꯛꯇ ꯀꯥꯔꯛꯏ꯫ ꯐꯖꯕꯤꯅ ꯏꯆꯦ ꯃꯈꯥꯗ ꯄꯥꯔꯁꯦꯜ ꯑꯃ ꯂꯥꯛꯑꯦꯅ ꯐꯣꯟ ꯇꯧꯔꯛꯑꯦ꯫ ꯑꯝꯇ ꯂꯧꯕꯤꯔꯨꯒꯦꯔꯥ? ꯂꯩꯁꯅꯥꯅ ꯀꯔꯤꯅꯣ ꯏꯅꯥꯎ? ꯀꯔꯤ ꯄꯣꯠꯅꯣ? ꯀꯅꯥꯒꯤꯅꯣ? ꯐꯖꯕꯤꯅ KFC ꯑꯣꯔꯗꯔ ꯇꯧꯈꯤꯕꯅꯦ꯫ ꯂꯥꯛꯑꯦꯅ ꯐꯣꯟ ꯇꯧꯔꯛꯑꯦ꯫ ꯄ꯭ꯔꯤꯄꯦꯗꯅꯤ꯫ ꯄꯣꯠꯇꯨꯗꯪ ꯂꯧꯔꯛꯑꯣ ꯏꯆꯦꯒ ꯆꯥꯁꯦꯕ꯫ ꯂꯩꯁꯅꯥꯅ ꯑꯦ ꯅꯪꯒꯤꯗꯨꯗꯤ ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯏꯅꯥꯎ? ꯐꯖꯕꯤꯅ ꯀꯩꯅꯣ ꯏꯆꯦ ꯄꯣꯠꯇꯣ ꯄꯩꯁꯥꯁꯨ ꯄꯤꯈ꯭ꯔꯦ ꯏꯆꯦꯒ ꯆꯥꯃꯤꯟꯅꯁꯤ ꯑꯝꯇ ꯂꯧꯕꯤꯔꯛꯑꯣ ꯃꯈꯥꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯒꯦ ꯏꯆꯦ? ꯂꯩꯁꯅꯥꯅ ꯍꯔꯦ ꯍꯔꯦ ꯕꯦꯕꯥꯔꯗ ꯑꯣꯔꯗꯔꯅꯤ ꯑꯗꯨꯔꯥ? ꯍꯩ ꯍꯩ ꯇꯧꯅꯨ ꯇꯧꯅꯨ ꯅꯪꯒꯤ ꯅꯨꯄꯥꯗ ꯄꯪꯌꯥ ꯌꯥꯔꯁꯨꯅꯦ ꯑꯩꯉꯣꯟꯗꯗꯤ ꯍꯦꯟꯖꯜꯂꯛꯀꯅꯨꯍꯦ꯫ ꯉꯔꯥꯡꯒꯤ ꯉꯛꯈꯥ ꯅꯪꯅꯁꯨ ꯎꯁꯤꯠꯇꯕꯗꯤ ꯌꯥꯔꯣꯏ꯫ ꯐꯖꯕꯤꯅ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯅꯁꯤ ꯏꯆꯦ ꯀꯌꯥ ꯅꯨꯡꯉꯥꯏꯔꯔꯣꯏꯗ꯫ ꯊꯥꯔꯠ ꯀ꯭ꯂꯥꯁꯀꯤ ꯋꯥꯉꯥꯡꯗꯣ ꯇꯧꯔꯛꯀꯅꯨ꯫ ꯉꯝꯃꯣꯏꯒ ꯉꯝꯃꯣꯏ ꯍꯥꯏꯕꯤꯌꯣ꯫ ꯉꯛꯈꯥ ꯀꯥꯏꯗꯨꯗꯤ ꯅꯣꯏꯒꯤ ꯂꯋꯥꯏꯒꯤ ꯋꯥꯉꯥꯡꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯈꯥꯗꯒꯤ ꯁꯥꯟꯇꯤꯅ ꯍꯩ ꯏꯕꯦꯝꯃ ꯐꯖꯕꯤꯌꯥ ꯃꯄꯥꯟꯗ ꯄꯣꯠ ꯂꯥꯛꯏꯅꯦ ꯅꯪꯒꯤ ꯃꯤꯡ ꯍꯪꯉꯤꯌꯦ꯫ ꯐꯖꯕꯤꯅ ꯍꯣꯏ ꯏꯃꯥ ꯑꯝꯇ ꯂꯧꯁꯟꯕꯤꯔꯛꯑꯣ꯫ ꯂꯩꯁꯅꯥ ꯃꯈꯥꯗ ꯄ꯭ꯔꯞ ꯆꯦꯟꯊꯔꯛꯏ꯫ ꯐꯖꯕꯤꯁꯨ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯂꯩꯁꯅꯥꯅ ꯏꯃꯥ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯄꯣꯠꯇꯣ ꯄꯥꯏꯕꯤꯔꯨꯅꯨ ꯌꯦꯟꯅꯦ꯫ ꯁꯥꯟꯇꯤꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ꯫ ꯂꯩꯁꯅꯥꯅ ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯎꯁꯤꯠꯇꯦ ꯑꯩꯉꯣꯟꯗ ꯂꯧꯔꯨꯁꯨ ꯀꯥꯏꯅ ꯑꯩꯒꯤꯗꯤ ꯇꯣꯛꯈ꯭ꯔꯣ ꯃꯅꯦꯝꯄꯣꯛꯇ ꯐꯥꯎ ꯊꯧꯗꯥꯕ ꯉꯝꯃꯤꯅꯦ꯫ ꯐꯖꯕꯤꯅ ꯏꯆꯦꯒꯤꯁꯦ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯃꯥꯜꯂꯤ ꯊꯑꯣꯏꯅ ꯇꯧꯒꯦꯅ ꯇꯧꯔꯤꯔꯣ? ꯌꯦꯟꯕꯨ ꯀꯩꯗꯧꯒꯦ ꯍꯥ? ꯌꯦꯟꯕꯨ ꯄꯥꯏꯕ ꯀꯩꯗꯧꯒꯦ? ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯑꯉꯥꯎꯕ ꯑꯉꯥꯎꯕꯤ ꯉꯥꯛꯇꯅꯤ꯫ ꯄꯤꯔꯛꯑꯣ ꯁꯥꯏꯟ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦꯀꯣ꯫ ꯄꯣꯠꯇꯨ ꯐꯖꯕꯤꯅ ꯄꯥꯏꯍꯧꯔꯦ꯫ ꯗꯦꯂꯤꯚꯔꯤ ꯕꯣꯏꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯅ ꯍꯩ ꯉꯥꯏꯈꯣ ꯅꯪ ꯑꯩꯈꯣꯏꯁꯨ ꯈꯥꯡꯒꯦꯅ ꯈꯥꯡꯕꯅꯤ꯫ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯃꯧ ꯑꯅꯤ ꯈꯠꯅꯩ ꯀꯥꯏꯗꯣ ꯂꯦꯝꯗꯦꯅ ꯅꯪꯅ ꯇꯧꯔꯤꯈꯩ ꯌꯥꯏ ꯌꯥꯏ ꯆꯠꯇꯅ ꯅꯉꯛ ꯍꯥꯏꯒꯠꯂꯤꯗꯣ ꯊꯨꯗꯦꯛꯄ ꯉꯝꯕ ꯅꯨꯄꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯑꯣꯏꯔꯦ ꯏꯃꯥꯁꯦ ꯅꯪꯒꯤ ꯅꯨꯄꯥꯕꯨ ꯄꯣꯛꯂꯤꯕ ꯏꯃꯥꯅꯦ꯫ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯅꯦꯆꯔꯗꯨꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ ꯅꯣꯏꯒꯨꯝꯕꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯡꯗꯗꯤ ꯌꯥꯔꯣꯏ꯫ ꯐꯖꯕꯤ ꯆꯞ ꯂꯦꯞꯄꯒ ꯑꯣꯟꯊꯣꯔꯛꯏ꯫ ꯐꯖꯕꯤꯅ ꯍꯣ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯎꯀꯤꯜ ꯆꯠꯇꯕꯤ ꯅꯣꯏ ꯎꯀꯤꯜꯒꯤ ꯃꯔꯩꯗꯣ ꯅꯕꯦꯝꯃ ꯑꯩꯉꯣꯟꯗꯗꯤ ꯆꯠꯅꯔꯣꯏꯌꯦ꯫ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯅꯤꯅꯦ ꯃꯍꯥꯔꯥꯅꯤ꯫ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯑꯩꯅ ꯊꯧꯗꯥꯅꯤꯡꯉꯦ ꯊꯧꯗꯥꯅꯤ ꯊꯧꯗꯥꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ ꯀꯨꯁꯤ꯫ ꯁꯥꯟꯇꯤꯅ ꯏꯕꯦꯝꯃ ꯂꯩꯁꯅꯥ ꯇꯣꯛꯑꯣ ꯑꯉꯥꯡꯅꯦ ꯃꯥꯟꯅꯧꯔꯅꯨ꯫ ꯂꯩꯁꯅꯥꯅ ꯅꯆꯥ ꯅꯋꯥ ꯂꯩꯕ ꯐꯥꯎ ꯀꯥꯎꯕꯤ ꯌꯨ ꯉꯥꯎꯕꯤ ꯌꯨ ꯊꯛꯄꯤ ꯅꯣꯏꯒꯨꯝꯕꯒꯤ ꯁꯥꯖꯠꯇꯣ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯇ ꯇꯧꯔꯛꯇꯦꯅꯦꯍꯦ꯫ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕꯤ ꯋꯥꯔꯛꯇꯕꯤ ꯃꯆꯥ꯫ ꯐꯖꯕꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯕꯣꯛꯁꯇꯨ ꯅꯥꯀꯟꯒꯤ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ꯫ ꯃꯐꯤ ꯐꯅꯦꯛꯇꯨ ꯀꯟꯅ ꯁꯦꯝꯃꯤ꯫ ꯐꯖꯕꯤꯅ ꯑꯣ ꯏꯆꯦꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯤꯕꯅꯤꯅꯦ ꯑꯩꯕꯨ ꯋꯥꯔꯛꯇꯕꯤ ꯃꯆꯥ ꯀꯥꯏꯅ ꯅꯣꯏꯒꯤ ꯅꯃꯥ ꯅꯄꯥꯅ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡꯗꯣ ꯇꯝꯕꯤꯔꯛꯄ꯭ꯔꯥ ꯂꯋꯥꯏ ꯅꯨꯄꯤ? ꯍꯟꯗꯛꯇꯤ ꯂꯩꯁꯅꯥ ꯃꯃꯥ ꯃꯄꯥ ꯄꯜꯂꯛꯄꯗꯒꯤ ꯁꯥꯎꯅꯤꯡꯗꯅ ꯐꯖꯕꯤꯗ ꯆꯣꯡꯁꯜꯂꯤ꯫ ꯑꯅꯤꯗꯨ ꯃꯁꯝ ꯐꯣꯏꯗꯠꯅꯔꯛꯏ꯫ ꯂꯩꯁꯅꯥꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯄꯟꯕ ꯅꯪꯒꯤ ꯅꯇꯤꯛꯂꯥ ꯋꯥꯔꯛꯇꯕꯤ ꯆꯤꯟꯊꯤꯕꯤ ꯑꯣꯛꯇꯕꯤ ꯅꯪꯗ ꯍꯥꯠꯂꯒꯦ꯫ ꯐꯖꯕꯤꯅ ꯑꯩꯕꯨ ꯑꯣꯛꯇꯕꯤ ꯀꯥꯏꯅ ꯅꯣꯏꯒꯤ ꯅꯄꯥ ꯑꯁꯤꯕꯗꯨꯗ ꯍꯥꯏꯔꯨꯁꯨ ꯑꯗꯨꯝꯕ ꯋꯥꯉꯥꯡꯗꯨꯗꯤ ꯂꯋꯥꯏ ꯅꯨꯄꯤ ꯑꯐꯥꯎꯕꯤ ꯏꯆꯨ ꯇꯥꯗꯕꯤ ꯈꯨꯅꯨꯡ ꯅꯨꯄꯤ꯫ ꯁꯥꯟꯇꯤꯅ ꯃꯃꯧ ꯑꯅꯤꯗꯨꯕꯨ ꯈꯥꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯂꯩꯁꯅꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥꯕꯨ ꯄꯜꯂꯛꯄꯗꯒꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯗꯨꯅ ꯐꯖꯕꯤꯗꯨ ꯂꯩꯃꯥꯏꯗ ꯅꯝꯁꯤꯜꯂꯒ ꯐꯨꯗꯠꯂꯤ꯫ ꯁꯥꯟꯇꯤꯅ ꯁꯤꯅꯕ ꯇꯥꯔꯦꯅꯦ ꯅꯣꯏꯕꯣ ꯊꯥꯗꯣꯛꯎ ꯍꯥꯏꯕꯅꯤ꯫
ꯔꯥꯝꯙꯣꯟꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯈꯥꯝꯗꯣꯛꯄ ꯌꯥꯗꯕꯗꯒꯤ ꯊꯣꯔꯛꯂꯒ ꯏꯁꯤꯡ ꯕꯥꯇꯤꯜ ꯑꯃ ꯑꯅꯤꯗꯨꯗ ꯍꯩꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯅꯦꯝꯅ ꯂꯩꯁꯅꯥꯕꯨ ꯆꯤꯡꯊꯣꯛꯏ ꯐꯖꯕꯤꯅ ꯀꯣꯏꯔꯥꯎ ꯂꯥꯎꯏ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯃꯤ ꯍꯥꯠꯂꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯃꯤ ꯍꯥꯠꯂꯦ ꯔꯥꯝꯙꯣꯟ ꯁꯥꯎꯔꯗꯨꯅ ꯍꯩ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯅꯥꯅ ꯅꯪ ꯍꯥꯠꯂꯤ ꯍꯥ ꯐꯖꯕꯤ ꯀꯞꯄꯒ ꯅꯣꯏ ꯃꯌꯥꯝ ꯑꯃꯠꯇ ꯑꯣꯏꯔꯕ ꯑꯩꯉꯣꯟꯗꯒ ꯂꯥꯎꯍꯜꯂꯤꯅꯦ ꯍꯅꯨꯕ ꯅꯪꯁꯨ ꯅꯣꯏ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯄꯨꯂꯤꯁ ꯇꯥꯛꯀꯅꯤ ꯔꯥꯝꯙꯣꯟꯅ ꯐꯖꯕꯤꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯂꯤꯆꯩꯗꯨꯅ ꯀꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯂꯩꯁꯅꯥꯅ ꯃꯨꯜꯂꯤ ꯄꯥꯕꯨꯡ ꯑꯗꯨꯗꯗꯤ ꯇꯧꯕꯤꯅꯣ ꯅꯃꯪꯅ ꯍꯥꯏꯖꯔꯤꯁꯦ ꯇꯥꯕꯤꯌꯣ ꯄꯥꯕꯨꯡ ꯋꯥ ꯌꯥꯝ ꯆꯥꯎꯊꯣꯛꯅꯔꯅꯤꯌꯦ ꯐꯖꯕꯤ ꯍꯧꯒꯠꯂꯒ ꯅꯨꯄꯤꯗꯒ ꯐꯨꯒꯦ ꯇꯧꯏꯅꯦ ꯅꯣꯏ ꯂꯣꯏꯅ ꯖꯦꯜ ꯆꯪꯍꯟꯒꯦ ꯈꯪꯅꯤ ꯉꯥꯡꯗꯅ ꯃꯥꯏ ꯀꯥꯗ ꯆꯤꯡꯈꯠꯈ꯭ꯔꯦ ꯔꯥꯝꯙꯣꯟꯅ ꯑꯣ ꯂꯣꯏꯔꯦꯗꯅ ꯔꯥꯝꯙꯣꯟ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯑꯁꯨꯛ ꯐꯠꯇꯕ ꯑꯁꯨꯛ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯁꯥꯟꯇꯤꯅ ꯂꯩꯁꯅꯥꯕꯨ ꯀꯣꯟꯁꯤꯟꯕꯤ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯅꯐꯤꯗꯣ ꯂꯣꯏꯅ ꯆꯣꯠꯂꯦ ꯏꯃꯧ ꯂꯥꯟꯗꯦ ꯍꯥꯏꯕ ꯏꯃꯥ ꯈꯪꯉꯦ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯂꯥꯛꯑꯣ ꯂꯩꯁꯅꯥ ꯀꯞꯅ ꯀꯞꯅ ꯃꯅꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4 ꯇꯥꯔꯕ ꯃꯇꯝꯅꯤ ꯊꯥꯅꯤꯜ ꯊꯧꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡꯁꯨ ꯍꯜꯂꯛꯑꯦ ꯂꯩꯁꯅꯥꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯆꯔꯥ ꯋꯥꯜꯍꯟꯕ ꯂꯣꯏꯔꯒ ꯃꯥꯏ ꯀꯥꯗ ꯆꯪꯉꯛꯏ ꯊꯥꯅꯤꯜꯅ ꯀꯩꯗꯧꯔꯦ ꯕꯦꯝ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯪꯕꯣ ꯅꯁꯥꯗꯨ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯗ ꯂꯥꯏꯕꯛꯀꯤꯗꯨꯅ ꯀꯃꯥꯏꯅ ꯁꯣꯛꯏꯕ ꯑꯩꯗꯤ ꯎꯕꯨ ꯎꯔꯨꯗꯦ ꯂꯩꯁꯅꯥꯅ ꯇꯥꯃꯣ ꯉꯁꯤꯗꯤ ꯌꯥꯝ ꯄꯦꯟꯗꯦ ꯐꯖꯕꯤꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ ꯂꯩꯁꯅꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯊꯥꯅꯤꯜꯗ ꯂꯤꯔꯝꯃꯤ ꯊꯥꯅꯤꯜꯅ ꯏꯍꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯃꯨꯛ ꯈꯠꯅꯔꯤꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯈꯪꯂꯕ ꯃꯤꯗꯨꯗꯤ ꯊꯦꯝꯅꯧꯗꯅ ꯁꯤꯖꯤꯟꯅꯕ ꯇꯥꯔꯦꯗꯅ KFCꯗꯣ ꯀꯣꯛ ꯂꯧꯕꯤꯔꯨꯔꯒ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯗꯦ ꯅꯪ ꯁꯤꯁꯨꯕ ꯑꯉꯥꯡꯒ ꯆꯞ ꯃꯥꯟꯅꯩ ꯂꯩꯁꯅꯥꯅ ꯑꯗꯨꯗꯤ ꯀꯩ ꯋꯥꯉꯥꯡꯅꯣ ꯇꯥꯃꯣ ꯐꯖꯕꯤꯁꯤꯅ ꯏꯊꯛꯇ ꯀꯥꯈꯠꯂꯒ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯂꯁꯨ ꯃꯥꯗꯤ ꯑꯉꯥꯡꯅꯤ ꯇꯧꯖꯁꯅꯨ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯇꯥꯃꯣꯒꯤ ꯋꯥꯉꯥꯡꯗꯣ ꯑꯩ ꯌꯥꯖꯅꯤꯡꯗꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯏꯃꯥꯗ ꯐꯥꯎ ꯃꯥꯅ ꯎꯁꯤꯠꯇ꯭ꯔꯤꯕꯗꯣ ꯊꯥꯅꯤꯜꯅ ꯑꯩꯒꯤ ꯋꯥꯗꯤ ꯅꯪꯗ ꯈꯟꯅꯕ ꯌꯥꯎꯕꯤꯔꯨꯅꯨ ꯃꯥꯏ ꯅꯨꯄꯥꯅ ꯃꯥꯏ ꯋꯥꯔꯛꯆꯅꯤ ꯃꯁꯤꯗ ꯂꯩꯔꯦ ꯁꯣꯝꯗꯅ ꯐꯖꯕꯤ ꯇꯨꯝꯗꯅ ꯂꯩꯔꯤ ꯃꯆꯥ ꯃꯋꯥ ꯂꯥꯛꯑꯦꯒ ꯈꯪꯕ ꯅꯠꯇꯦ ꯊꯧꯕꯅ ꯐꯖꯕꯤꯕꯨ ꯍꯧꯗꯣꯛꯏ ꯐꯖꯕꯤ ꯍꯧꯒꯠꯂꯣ ꯅꯨꯃꯤꯠ ꯇꯥꯗꯣꯔꯀꯥꯟꯁꯤꯗ ꯇꯨꯝꯗꯅ ꯂꯩꯔꯦ ꯐꯖꯕꯤ ꯃꯁꯥꯗꯨ ꯂꯩꯁꯅꯥꯒ ꯐꯨꯅꯔꯨꯕꯒꯤ इचिक चिकपगा चाक चादबगा नारी नारी हौगलई फजबीना दा पुंग क्या तारगे थौबना पुंगसे मंगा तारेने फजबीना अस चाकसु लामबना लोरे अमता थोंबियो ngसाइसु चाक चादे इसासे चिकपनासु लोरे नोइगी नतै महिं चाबीसिगा नमाना पागा पुल्लगा इबु हाटकेना तौरमे तपताइ फुबीदना थौबना करिया अमु वार तौरबा नंगना फजबीना अइना नते मोइनने मोइना अइ इथंता लेहौबगा किजरे थौबना मोइनदी लालामोय नंगना लालुबो ओइरमनिए फुरमिदो फरबने हाटपु हाटपिरमदे फजबी यम साउना करिया दासु मोइगी मिचंगनीने तौरिसे पुंसीसे इनिंग तमना हिंगबा ngamloidori asuk phataba imungsibu karino aide yinsinbada moigi thabak leitre ai ipamna chatkibana farani abemana amuk horaba akoi imungse khanadana adum lei papa chak thongdo imaga khanaraga lerno ai ma chawida chabaga ngamoi ko thobana thongage papa thongage nama chak lamna manina nangmasu haireni ne ha फजबीना थोंगनु चाका थोंगनु ऐसु मपानदरा कइनो थोगा चारुगे फजबी हगलगा ममाय ममी ताथोक्तुना केबा हौख्रे थौबना चाकसे लोयरदबने अमु केसिलिदुना कदाइदा चतोइनो फजबी थौबना हाइबगा तादे माइ के फमथोकपा दुम केरी लेसाबीगी मतौगुम फुरित अचोनबी अमा लिटलगा बेगतु साइड यानसली थौबना अइना हंगिसे नंगोंदने नुंदांग ओरेसिदा कना अमु उनाउदोरे अइगी मिंचत थीनबा अमु सिलगेरा फजबीना अइना तौबदा यंगसिलकनो वंगांग खुदिंगी अइबु फत्तबी ताहनबा अदुदसु नते मयामसे मानरगा अइबु फुसु फुबा तांथोकनबा सिलि नत्रो सिमु युमसिदा लैदे सरुपुदी इपामदा लैरुबना फै थौबना वाथी वारे यंगांग खुपाक्सिन थाजिलक्तना अरेमबदा सिनी नंग फजबीना सिद्रिङाइदा चचा हौरगे फजबीदो प्रप कादगी थोखी
ꯊꯧꯕꯅ ꯑꯣꯏ ꯐꯖꯕꯤ ꯀꯥꯏꯗꯅꯣ ꯍꯥꯏꯔꯝꯃꯣ ꯉꯥꯏꯈꯣꯅꯦ ꯐꯖꯕꯤ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ ꯑꯗꯨꯒ ꯀꯥꯔ ꯑꯃꯗ ꯇꯣꯡꯂꯒ ꯆꯠꯈ꯭ꯔꯦ ꯐꯖꯕꯤꯅ ꯆꯠꯈꯤꯕꯗꯨ ꯑꯕꯦꯝꯃꯅ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩ ꯑꯕꯦꯝꯃꯅ ꯄꯄꯥ ꯃꯃꯥꯁꯦ ꯀꯥꯔꯗ ꯇꯣꯡꯈ꯭ꯔꯦ ꯊꯧꯕꯁꯨ ꯊꯣꯡꯅꯥꯎꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯎꯍꯧꯗ꯭ꯔꯦ ꯊꯧꯕꯅ ꯐꯔꯦ ꯍꯣꯔꯦꯟ ꯂꯥꯛꯆꯔꯅꯤ ꯏꯆꯥ ꯊꯣꯏꯕꯤ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯥꯏ ꯆꯥꯊꯣꯛꯂꯁꯤꯔꯥ ꯑꯕꯦꯝꯃꯅ ꯄꯄꯥ ꯑꯩꯗꯤ ꯂꯥꯝꯗ꯭ꯔꯤꯌꯦ ꯃꯃꯥ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯗꯨꯗ ꯍꯥꯏꯕꯅꯦ ꯄꯄꯥ ꯂꯥꯝꯃꯗꯤ ꯆꯥꯊꯣꯛꯑꯁꯤ ꯌꯥꯏꯌꯦ ꯊꯧꯕꯅ ꯆꯥꯊꯣꯛꯑꯁꯤꯗ ꯏꯪꯂꯗꯤ ꯍꯥꯎꯔꯔꯣꯏ ꯄꯄꯥ ꯊꯤꯔꯛꯑꯒꯦꯀꯣ ꯑꯕꯦꯝꯃꯅ ꯍꯣꯏ ꯄꯄꯥ ꯃꯄꯥ ꯃꯆꯥ ꯆꯥꯛꯇꯨ ꯉꯟꯇꯥꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯦ